ꯃꯛꯇꯗ Story Collection di maikaidagi miyambu pongona khurumjari hojik maruoiba pau khara pijari Nemchak Deputy CM phamdagi lawtho haiba kholaw lawduna yellow fruit punsinduna nili chatkre nuni humnigi manungda chenaba sing phagani haina CM na haikhre numi 10 ni petrol liter da lupa nipang ga paisa taru diesel da lupa 3 paisa marpu hengatkhre law and order mapang kandrabadi tangdu leitana leiba ngamloi Chief Minister Kimgi pungni bangi today Shutdown amukkasu sangdokkhre lalobo mari phare Yumnam Jatra Singada Padavasiri Award kusinakre Shanti khaktang lauraga Shanti kaidongda lagloi Jayananda Mahiroi singna Poxi war lepnaba demand tawduna wakat mipam phangkhre Hauji makhata na pau chandongna pajari India government na Poxi army sinaduna Manipur Poxi war chathariba asi khudakta lepo haina demand tawduna ngasi haingang higher secondary school gi mairoi singna school asgi gate ta wakat mipam phamduna khongjang changsin khre MSF Manipur Students Federation gi miyang makhada mairoi loop asina Imphal East District Committee na sinduna chathagi bangasi wakat mipam aduda saruk yakiba mairoi singna Let us live freely. Indian security forces engaging in terrorism in Manipur must live immediately. Stop killing innocent people. Fund proxy war. Stop this terrorism immediately. Our land, our responsibility. We want peace. Drive out the village centered by terrorists. Drive out the peoples. Brought in by Indians proxy war. We want proper education. Haiba wai sing thaba placards pai ki. Loina na long live Manipur. Do not obliterate Manipur. Haiba kholau kya sulau ki. Protest asiga mari laina na MSF ki mairoi dagi maikai dagi hai English ani sumna kulum dagi megi dagi hauraga Manipur da tholiba irang asi lamdam asigi lawgi chi muthana ba honarakpani haina lawdaba ngamde Manipur na English amaga Samapan ni Pumapanda India da tingkhaba matung dagi lamdam sigi miyam asing asi phabo mapung phana ingna singna leiba ngamlaktri tasengna lamdam se miham puna thalaba lamdam ama oiragli masigi saiteng kaya si miyam na mayok naraga lagli haiba wafam thambaga Manipur da tholiba irang su sanaba amadi sanadaba Kuki armed group sing season Naraga Satharakpa India ki Poxi war amani haina su mairoi loop asina maran sikhi mairoi loop asina mairoi sing ga kusam naraga thasi gi angan basaruk tegi India na Poxi war amadi state terrorism gi thawong chathariba asi khudak te lepo haiba demand tawduna tonga mafamda khongjang changchilakpani masigi saru ama waina ngasi gi protest asisu chathabani pandam asi phangi phawba democratic oiba khongjang sing makhata na mairoi sing chathakigani asida sunatana asida su karigumba taraktaba taragadi makhata na hena kaba khongjang changchinaba phirep su lawrakani haina su MSF ki maikai digi phongdoragli hauji makhata na pau bajari Kuki Inpi Manipur Zatharapa Today Shutdown ki khongjang ngasi ahingdagi makhata na pung nipuni panga amukkasu sangdokkhre Thasi tarahumdoida Kampopi district ta sakhangdaba khulai paibasina ambush chathaduna sas luchingba ahum hatkiba thongdoki matungda senabati area da phajinkiba Kuki-Zo kunja sing thadorangnaba demand tawraduna numit adugi nungthindagi hauduna kim na Kuki-Zo taba mafam sing pungni phunipan gi today Shutdown gi khongjang changchinki khongjang adu changchilaba phawbada phajinkraba Kuki-Zo kunja thadoraktabana makhata na khongjang adu pungni phunipan khudingi sangdokuna lakhi phajinkraba Kuki-Zo kunja sing adu thadoraktabana maram oiraga patuten Shutdown gi khongjang adu ngasi ahingdagi makhata na amuk pung nipunipan amuk sangdokle hairi
Kimna ngasi thadorba cherol amana hai sas luchingba hatkiba amadi Kuki-Zo khunjaching phadinuna thamkibagi mayokta miyamna chatharapa tute shutdown gi khungjang numitarani thoi sukhrabashu khungjik phawa government gi maikaidigi kariguma pakum amatta laktaba sigi matangda joint council gi oiba mifam ama ngasi phamlaba matungda tute shutdown gi khungjang asi sangdonaba warep laukibani sas luchingba hatkibada thokdokta chenabasing phadiba phawa amadi phajinduna thamliba Kuki-Zo khunjaching soi angam yaudna thadoroktiba phawa shutdown gi khungjang asi makhatana adumak chathakigani Kuki-Zo community na taliba demand asi government gi maikaidegi phanghanba ngamdre demand asi phangrabadi civil society group asina hena kanba khungjang changthilakpa yai makhatana pung 9 gi tute shutdown chathagadauriba asigi manungda health care services medical emergency media person amadi security ga mari leinaba sing yauna emergency service sing de komthokani haire Kimna chumba waye ing tapa amadi miyoba kunaibu kananabagi pandamda changchililiba khungjang asida miyambasu angamba mateng pangbiu amasung saugatpiu haiba wafamsu cherol asina thamlakli Security force na tonga mapum ahumda thiba humbagi thabak chathabada lalahub lup ahungi kadar mari phare haina police ki zeron hairi yaingong popi PS ki saijang awang lekai degi KYKL gi kadar ni haiba mi ama phare pharaba judi woinam silung singani haingang PS ki khabai soi sabal lekai degi KCP PWG gi kadar ni haiba ama phare pharaba judi Santipur Ahmad Mari ni hairi Nakalamada Impan Iski Pangai Nepali Basti dagi NRFM gi kadar ni haiba ani phare pharba sing adudi Moirang Ten Samsan Maitai Kunipan Moirang Thamna Popi Mamang Lekai amadi Sanamam Nabakuma Maitai Kunitoi Hoktak Tampak Kunau Awang Lekai dagi ni hairi Miyam hupna politics khamina bagi changchiliba ihauda saugatbiu mayon Politics anauba langwangi vote haiba thimda miyam hupna politics khamina bagi changchilariba ihau asida generation ji leiba ki akhang ahising senior citizen CSO sing ima lupsing amadi mahiroi lupsing na yauksin biduna ima leiba ki kanbada thaudang lomina si mayona changchiliba khungjangda saugatbiu haina mayona thadorpa cherona phungdorangli Zerol asina hai mathang chahi lisingani sumna kuntare ki February masa pangthokodariba Manipur Legislative Assembly election gi vote khomba haurakpa asiga mari leinana miyamna khupusing semduna sem saraga sel lauraga chaksa haijana bagi thabak tawba hauraklebi siga mari leinana lebak miyamda Manipur Youth League mayon wafam khara thamlagli Mayona thamlaliba wafamsing adudi aikoina chaliba politics ki aramba lisa chumthoksi makhatana sengidamak isagi hagyom thokulagumsi aikoi amu hana mikhan gi kaithenda leiba amadi yonba yaba posak oiragumsi maram aduna mathang chai asida pangthokadoriba election asiga mari leinana mirep oigodoriba singdagi selauduna chaksa haijana ba haurakliba si khudaktigi lepiu hairi aikoina areiba pangal loksing thona puthokduna lala sibu lanthengnabasu ngamhandaba la loisinaba honaba sungam jadaba lambi lamjauda laujaba natana karibu tawba ngamdraba kari chu tawba ngamdraba yamna luraba phibam asi yawra phawa wakhan tadrabadi aikoi mutlagani hauji waiba aikoi phibam asina ngasi aikoi kayam sole phibam asi kayam lure kudong thiningai oire amadi tungda kari oirakani haiba ado mayek sing takle Law semba amadi law chanhanbagi law and order ngakuna thambagi ngak sembagi sakpa thorangi miyangi lanthum amadi police pu ngak sembagi resource khomjinba amadi madu amu hanai yenthokpagi senthung chillangbagi policy sembagi amadi policy adubu thabakta onthokpagi thabak punamak government tawi maram aduna leibak ama chakhopa natraga chakhotaba ingna chingna pama natraga kangkhong chaiba haibase government adugi makha poli Lanagi tungba yenglaba haibadi thabak hapiba natraga hapigadaba tika pibiba natraga pibigadaba loan pibikiba natraga pibigadaba sen piba ngamba lekai du khong set tingbiba community honda maira chang madi club isna chingba chaba ngamba yuthak sen pibiba kwa jadagi sen piba naknaba mari mata khangna chanaba mibu bok piduna khanba aikoi election system asi hongdokpa changi hairi
Election matamda candidate tagi sen niraga chathok thakthokpa chana yunaiba sen niba sen laukthokpa demand tawduna candidate singbu ka hena sen tingambagi thabak makha tana tawragumsi lanagi atongba yengduna sen lauduna amadi sakmai yengduna vote pibagi phattaba chanabi asi muthalasi hairi India की electoral politics की अमोर पर थोंग सिंह चेंजाव तांबा सिंगी democracy capitalist democracy of bourgeoisie democracy असी चखवाइदुना थमलिबा मी की हक मांगलबा अखोइबु मी उहेनबिबा खुनाइ पुनसिरेन सिदगी इसाबु मनिंग तमहलसी अखोइ मिट माइ पांगलसी अचेबा फिरेब लौजदुना फुरुकी मतिंग ngakpa ngamgadaba mayoknariba singnaba punam asi thengnaduna furuk asigi tunggi lambi yapa ngamgadaba thongna leba mihat lusingba khanba ngamnaba honasi mihut lusingba khanba ngamnaba honasi aikhogi politics thawaidabagi politics haibasi karino masigi maruiba karino amadi masiga aikhogi hingiba punsi asiga kari mari leine haibadu khangdaba politics ta interest laitaba amadi thawai yaudaba politics khangnabasu yaudaba natraga yaurabasu kabak yaubagi sanabi si thadokna politics ta puning changba thawai haksang yauba yauna yauduna sagalasi aikoi miyangi political orientation asi hongdokna si hairi Hauji matang sida story collection bu tabiri ba khudingmak ko ikono na khunjari matang sida loisinjari mayambu amuka hana